Tha asigi kunmangada Leimakhong Indian Army ge 57 Mount Division ge Cantonment da thabak suba changkhraga ngasi phaoba thiba khangdana leiriba Laishram Kamal Babu ge JC na Changsillakhiba Leimakhong Lambi Thingbagi Khongjang ngasiga thanna Numit mangani Sukhre JC amadi miyam puna Changsillakhiba Khongjang aduda saruk yakhibi Laishram Kamal Babu ge loinabi Laishram Ongbi Vilarani na TOMTV da hai Leimakhong da leiba Indian Army ge camp da thabak suba changkhraga mangkhre haina Indian Army na leithokpa asi yamna thodang yaudaba thawongni mahakki mapuroiba sinmini mahakna shura nomlaga imung puribani mahak fakhiba numit tarukni shuraba asi phaoba mahakki langla langjil amata ngasi phaoba puthokpa ngamdana leiriba asi laibak thibani athuba matamda mahak pu lengakna tekta kaidana imungi miyoi singda sinabiyo haina mahakna lengakki pukning chingsillakli ngasi pau numit mangani sure ngasi tang kun mang ki baning ngasi numit tarukni sure ma bu tiba ngasi bau lang lalangin mage mati ma kabin Manipuri government amajing babung na ai wari puroi basi so jekta kaidana amtang putok mateng pambu babung mayam su mayam su mateng amta pambu ai wari puroi putok boda jekta kaidana ai ibu lepas tu aku nak cina biu, asigi numit na aigi pun nak cina biu, ibu lepas tu tek tak kaya na, aigi kacada ngasi tungari mi ha ngasi ayo pun mapan ngani pun ngari pelata tu ngasi tungari mi Manipuri, asih ada kalau cina lagi tua awal yang tak tua kaya makan ni.